ꯃꯊꯥꯏ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯒꯣꯂꯤꯕꯔ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯟꯗꯥꯂꯩ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯒꯣꯂꯤꯕꯔꯕꯨ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯒꯣꯂꯤꯕꯔꯁꯨ ꯁꯥꯎꯔꯝꯈꯤꯗꯦ꯫ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯅꯣꯡꯃꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯁꯥꯎꯅꯤꯡꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯈꯠꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡ ꯒꯣꯂꯤꯕꯔꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯑꯩꯕꯨ ꯂꯥꯡꯐꯩꯗ ꯆꯠꯂꯒ ꯃꯥꯏꯕ ꯁꯥꯔꯒ ꯆꯂꯥꯛ ꯐꯔꯥꯛ ꯇꯧꯔꯒ ꯁꯦꯟ ꯇꯥꯜꯂꯨꯔꯁꯤꯔꯅꯦ? ꯑꯁ, ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯇꯅ ꯐꯥꯔꯕꯗꯤ ꯀꯝꯗꯧꯕ? ꯍꯦꯔꯥ, ꯊꯣꯛꯂꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯂꯤꯕꯔꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤ, ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯅꯦ꯫ ꯒꯣꯂꯤꯕꯔꯒꯤ ꯈꯣꯟꯗꯣ ꯀꯥꯂꯦꯟꯗ ꯀ꯭ꯋꯥꯛ ꯍꯨꯝꯐꯨꯅ ꯈꯣꯡꯕꯒꯨꯝ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯒꯣꯂꯤꯕꯔꯒꯤ ꯅꯨꯄꯤ ꯀꯨꯟꯗꯥꯂꯩ: ꯍꯣ, ꯀꯔꯤꯅꯣ? ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯕꯤꯔꯕꯣ? ꯂꯥꯝꯃꯒꯅ ꯀꯅꯥꯗꯒꯤꯅꯣꯃ ꯆꯥꯕꯤꯔꯨꯔꯣ, ꯑꯩꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ꯫ ꯍꯦꯔꯥ, ꯃꯁꯤꯃ ꯑꯣꯟꯊꯣꯛꯄ! ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯩ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯑꯩꯁꯦ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯈꯔ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ꯫ ꯒꯣꯂꯤꯕꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯆꯥꯁꯤꯟꯕꯤꯔꯨꯔꯒꯦ? ꯉꯥꯎꯔꯕꯔꯥ ꯀꯔꯤꯅꯣ? ꯅꯍꯥꯟꯈꯩ ꯍꯥꯏꯗꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏꯗ꯫ ꯄꯥꯞ ꯄꯨꯕ ꯇꯥꯔꯦ, ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯀꯨꯟꯗꯥꯂꯩꯅ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯂꯥꯡꯐꯩ ꯆꯠꯂꯒ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯔꯨꯗꯧꯔꯤꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯣꯂꯤꯕꯇꯔꯅ ꯑꯩ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯑꯩ ꯐꯤꯔꯣꯜ ꯑꯃꯗꯤ ꯈꯥꯎꯅꯆꯤꯡꯕ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯀꯨꯟꯗꯥꯂꯩ ꯏꯉꯛ ꯉꯛꯅ ꯒꯣꯂꯤꯕꯇꯔꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯒꯣꯂꯤꯕꯇꯔ ꯂꯥꯡꯐꯩ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯧꯁꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯍꯥꯏ ꯃꯃꯥ, ꯂꯥꯡꯐꯩ ꯆꯠꯄꯗ ꯄꯨꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯎꯍꯦ꯫ ꯃꯇꯝꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯁꯨꯞꯅꯒꯤ ꯈꯥꯎ ꯑꯃꯈꯛ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯒ ꯒꯣꯂꯤꯕꯇꯔꯗ ꯄꯤꯔꯤ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯔꯅ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯔꯅ, ꯀꯔꯤꯅꯣ ꯅꯨꯄꯤ, ꯈꯥꯎ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯥꯡꯐꯩ ꯆꯠꯀꯅꯤ? ꯆꯥꯅ ꯊꯛꯅꯕ ꯆꯦꯡꯄꯥꯛꯅꯆꯤꯡꯕ ꯈꯔ ꯄꯨꯊꯣꯔꯛꯎꯅꯦ ꯅꯪꯕꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯒꯣꯂꯤꯕꯇꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩꯅ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡꯄꯥꯛ ꯂꯧꯔꯨꯗꯧꯔꯤꯕꯅꯣ? ꯆꯦꯡꯄꯥꯛꯇꯨ ꯁꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯦꯡ ꯂꯩꯇꯦ, ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯁꯦꯜ ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯄꯤꯗꯧꯔꯤꯕꯅꯣ? ꯀꯨꯟꯗꯥꯂꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯒꯣꯂꯤꯕꯇꯔꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ꯫ ꯒꯣꯂꯤꯕꯇꯔꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯨ, ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯇꯧꯅꯤ? ꯃꯄꯨꯔꯣꯏꯕꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯒꯣꯂꯤꯕꯇꯔ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯧꯔꯤ ꯃꯇꯜ ꯑꯃ ꯇꯥꯔꯝꯂꯤꯕꯗꯨ ꯎꯕꯗꯒꯤ ꯃꯗꯨ ꯈꯨꯜꯂꯒ ꯒꯣꯂꯤꯕꯇꯔ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯅꯤ ꯁꯨꯔꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯂꯤꯕꯇꯔꯗꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯕꯗꯨ ꯎꯕꯗ ꯒꯣꯂꯤꯕꯇꯔꯅ ꯆꯪꯁꯤꯟꯗꯨꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯀꯗꯥꯏ ꯌꯧꯒꯗꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ
ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯃ ꯌꯧꯒꯗꯕꯅꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇ ꯑꯗꯨꯗꯤ ꯑꯩ ꯄꯣꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯕꯨ ꯒꯣꯂꯤꯕꯇꯅ ꯄꯣꯕꯤꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯣꯂꯤꯕꯇ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨ ꯄꯣꯕꯤꯗꯨꯅ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯅꯕ ꯄꯨꯔꯛꯂꯒ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯊꯝꯕꯤꯔꯦ꯫ ꯃꯗꯨꯗ ꯄꯦꯜꯂꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯒꯣꯂꯤꯕꯇꯗ ꯃꯣꯏꯕꯨꯡ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯣꯏꯕꯨꯡ ꯑꯁꯦ ꯀꯥꯝꯕ ꯍꯩꯇꯕ ꯃꯤꯅ ꯀꯥꯝꯂꯕꯁꯨ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯒꯣꯂꯤꯕꯇ ꯃꯣꯏꯕꯨꯡ ꯑꯗꯣ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯂꯤꯕꯔꯗꯣ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯛ ꯑꯁꯨꯝ ꯂꯥꯝꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯕ ꯌꯥꯕꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕꯅꯤꯅ ꯎꯍꯩ ꯋꯥꯍꯩ ꯑꯣꯏꯅ ꯆꯥꯔꯒꯦ ꯈꯜꯂꯗꯨꯅ ꯂꯝꯕꯤꯗ ꯆꯠꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯌꯥꯝ ꯊꯤꯅ ꯃꯆꯨꯁꯨ ꯃꯨꯟꯗꯧꯕ ꯇꯧꯕ ꯎꯍꯩ ꯃꯈꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯒꯣꯂꯤꯕꯇꯅ ꯎꯍꯩ ꯑꯗꯨ ꯍꯦꯛꯂꯒ ꯆꯥꯕꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕ ꯍꯣꯝ ꯂꯥꯎꯕ ꯃꯍꯤ ꯖꯣꯔꯣ ꯊꯣꯛꯄ ꯎꯍꯩ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯎꯍꯩ ꯑꯗꯨ ꯒꯣꯂꯤꯕꯇꯅ ꯂꯝꯕꯤꯗ ꯂꯥꯝꯂꯛꯂꯕꯁꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯈꯔ ꯍꯦꯛꯂꯒ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯦꯡꯒꯨ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯒꯣꯂꯤꯕꯇꯅ ꯀꯗꯥꯏꯗꯒꯤ ꯊꯦꯡꯒꯨꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯂꯤꯕꯇꯗꯣ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯣꯂꯤꯕꯇꯅ ꯂꯥꯛꯄꯗ ꯄꯤꯛꯇꯛ ꯇꯧꯕ ꯀꯣꯟꯗꯨꯝ ꯇꯥꯕ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯗꯨꯝ ꯃꯥꯟꯕ ꯎꯆꯦꯛ ꯑꯃ ꯂꯝꯕꯤꯗ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯒꯣꯂꯤꯕꯇꯅ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯅꯛꯄꯗ ꯏꯁꯤꯡ ꯂꯩꯔꯕꯗꯤ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯂꯤꯕꯇꯗꯣ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯒꯨ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯒꯣꯂꯤꯕꯇꯅ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯒꯣꯂꯤꯕꯇꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝ ꯆꯥꯎꯔꯕ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯝꯈꯤꯗꯦ꯫ ꯅꯨꯃꯤꯠꯅꯒ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯄꯒ ꯒꯣꯂꯤꯕꯇꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯒꯣꯂꯤꯕꯇꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯂꯤꯕꯔꯗꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯅꯤꯡꯂꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯣꯂꯤꯕꯇꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯒꯣꯂꯤꯕꯇꯅ ꯃꯥꯁꯨ ꯂꯧꯁꯤꯡ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏ, "ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ?" ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯍꯥꯏ, ꯑꯩꯅꯤ, ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ" ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯅ, "ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩ ꯌꯥꯝꯅ ꯀꯟꯕ ꯍꯤꯡꯆꯥꯕꯅꯤ." ꯑꯗꯨꯝꯅ ꯒꯣꯂꯤꯕꯇꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯍꯧꯔꯤꯕ ꯁꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯝꯅꯥ ꯑꯃ ꯂꯪꯊꯣꯔꯛꯎ꯫ ꯑꯩꯒꯤꯁꯨ ꯂꯪꯉꯛꯀꯦ꯫ ꯅꯪꯒꯤ ꯁꯝꯗꯨ ꯎꯕꯗ ꯅꯪ ꯀꯌꯥꯝ ꯀꯟꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯣꯂꯤꯕꯇꯅ ꯉꯁꯥꯏ ꯃꯥꯅ ꯂꯝꯕꯤꯗ ꯈꯨꯟꯈꯤꯕ ꯊꯧꯔꯤ ꯑꯗꯨ
"ꯁꯦ ꯑꯩꯒꯤ ꯁꯝꯅꯤ" ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨꯕꯨ ꯈꯨꯝꯒꯠꯂꯒ "ꯏꯁ! ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ, ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯜꯂꯝꯅꯤ ꯍꯥꯏꯅ ꯈꯜꯂꯤ"꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯍꯥꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇ ꯂꯩꯕ ꯍꯤꯛꯄꯤ ꯑꯃ ꯂꯪꯊꯣꯔꯛꯎ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯂꯤꯕꯇꯅ ꯉꯁꯥꯏ ꯃꯥꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯦꯡꯒꯨ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯏꯁ! ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯟꯕ ꯍꯦꯜꯂꯤ"꯫ "ꯏꯁ! ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯣꯂꯤꯕꯇ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯥꯗꯣꯔꯛꯎ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯂꯤꯕꯇꯅ ꯃꯨꯅꯤ ꯔꯤꯁꯤꯅ ꯄꯤꯔꯛꯄ ꯃꯣꯏꯕꯨꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯣꯏꯕꯨꯡꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ "ꯐꯔꯦ, ꯃꯁꯛ ꯃꯇꯧ ꯑꯃꯠꯇꯁꯨ ꯎꯗꯦ. ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯟꯕ ꯇꯥꯟꯅꯁꯤ"꯫ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯣꯂꯤꯕꯇꯅ "ꯑꯩꯗꯤ ꯅꯪꯒꯤ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕ ꯑꯣꯟꯕ ꯏꯀꯥꯏ, ꯃꯤ ꯑꯣꯏꯅ ꯑꯣꯟꯒꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯒꯣꯂꯤꯕꯇ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯒꯣꯂꯤꯕꯇꯒꯤ ꯁꯝ ꯍꯤꯛꯄꯤ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯑꯗꯨꯅ ꯈꯔ ꯀꯤꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯐꯔꯦ, ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯅꯨꯡ ꯑꯃꯕꯨ ꯈꯨꯠꯅ ꯆꯞꯈꯥꯏꯔꯒ ꯃꯍꯤ ꯊꯣꯛꯍꯟꯅꯁꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯗ ꯒꯣꯂꯤꯕꯇꯅ "ꯅꯪ ꯍꯥꯟꯅ ꯇꯧꯔꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯟꯅ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯕꯨ ꯄꯦꯗ꯭ꯔꯦꯛ ꯄꯥꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯇꯥꯍꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯒꯣꯂꯤꯕꯇꯅ ꯏꯉꯛ ꯉꯛꯅ "ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯇꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯂꯤꯕꯇꯅ ꯉꯁꯥꯏ ꯃꯥꯅ ꯂꯝꯕꯤꯗꯒꯤ ꯍꯦꯛꯂꯛꯈꯤꯕ ꯅꯨꯡ ꯃꯥꯟꯕ ꯎꯍꯩ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛꯇꯒꯤ ꯅꯨꯡ ꯈꯨꯟꯕ ꯁꯥꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯦꯗ꯭ꯔꯦꯛ ꯄꯥꯏꯁꯤꯟꯗꯨꯅ ꯁꯨꯝꯇꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯤꯁꯨ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯈꯤ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯅ "ꯍꯧꯖꯤꯛꯇꯤ ꯅꯨꯡ ꯆꯞꯈꯥꯏꯕ ꯑꯩꯅ ꯉꯝꯂꯦ" ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯑꯃꯒ ꯋꯥꯠꯂꯤ, ꯃꯁꯤ ꯍꯦꯛ ꯉꯝꯕꯗ ꯅꯪ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ" ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯒꯣꯂꯤꯕꯇꯅ "ꯀꯔꯤꯅꯣ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯅꯨꯡ ꯂꯪꯕꯤ ꯁꯥꯟꯕꯤ ꯇꯥꯟꯅꯁꯤ" ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯒꯣꯂꯤꯕꯇꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯟꯅ ꯂꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯇꯥꯔꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯒꯣꯂꯤꯕꯇꯒꯤ ꯄꯜꯂꯤ ꯂꯥꯛꯂꯕꯗ ꯒꯣꯂꯤꯕꯇꯅ ꯑꯁꯨꯝ ꯅꯨꯡ ꯈꯨꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯌꯦꯡꯉꯛꯄꯗ ꯃꯥꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯉꯁꯥꯏ ꯃꯥꯅ ꯍꯩ ꯁꯨꯝꯗꯕ ꯑꯗꯨꯗ ꯎꯆꯦꯛꯇꯨꯗ ꯆꯣꯠꯄꯗꯒꯤ ꯎꯆꯦꯛꯇꯣ ꯃꯁꯥ ꯇꯦꯛꯈꯠꯂꯗꯨꯅ ꯄꯥꯏꯅꯕꯒꯤ ꯈꯥꯎ ꯃꯅꯨꯡꯗꯨꯗ ꯐ꯭ꯔꯪ ꯆꯣꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯒꯣꯂꯤꯕꯇꯅ ꯎꯆꯦꯛ ꯑꯗꯨ ꯇꯞꯅ ꯂꯧꯈꯠꯂꯒ ꯅꯣꯡꯊꯛꯇ "ꯑꯩꯁꯨ ꯅꯨꯡꯗꯨꯝ ꯑꯃ ꯂꯪꯂꯕꯅꯤ" ꯍꯥꯏꯗꯨꯅ ꯂꯪꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯣꯂꯤꯕꯇꯅ ꯂꯪꯈꯠꯈꯤꯕꯗꯨꯗꯤ ꯎꯆꯦꯛꯅꯤꯅ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯒꯣꯂꯤꯕꯇꯗ "ꯅꯪꯒꯤ ꯅꯨꯡ ꯑꯗꯨ ꯇꯥꯔꯛꯇꯦ, ꯆꯥꯡꯗꯝꯅꯕ ꯈꯨꯗꯤꯡ ꯅꯪꯅ ꯃꯥꯏ ꯑꯗꯨꯝ ꯄꯥꯛꯂꯤ. ꯐꯔꯦ, ꯑꯗꯨ ꯑꯩ ꯅꯉꯣꯟꯗ ꯁꯅꯥ ꯈꯥꯎꯖꯥꯎ 2 ꯄꯤꯔꯒꯦ. ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯔꯅꯨ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯒꯣꯂꯤꯕꯇꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯄꯤꯔꯛꯄ ꯌꯥꯝꯂꯕ ꯁꯅꯥ ꯈꯥꯎꯖꯥꯎ 2ꯗꯨ ꯄꯨꯗꯨꯅ ꯒꯣꯂꯤꯕꯇ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯣꯂꯤꯕꯇꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫